Inkhalakpa matamda wathok lanthok. Inkhalakpa matamsi wathok lanthok pik thale. Masamakisu problem kaya laytaba nate. Maram asina maram sana lambi sumna pautak piba changi amasung lamjing biba changi. Ahanbada ahenba mating energy. Inkhalakpa angang ayamba ahenba mating yamna laygali. Sabat thakpa pangsada saningba matamni sa susay. Maram asina amasu pangsok sokningba awaba layte. Matam asida lairikta natana co-curricular activities mayam tawhanba changi. Adubu thainagi lairik tamba matamda physical activity yaude. Masinasu makhoida pothapam khangdaba thengnagalli. Basic education khutsa haiba amasung punsigi nongmada pangthokliba thabak mayamda exact tawhannaba hotnagadabani. Adunani hauzik leiriba mafamduda maming leiraba thabak tawhanbagi wakhal laktuna pangthoknaba hotnariba. Yumbanbaga mari leinaba wakhalsu yamna khanjanba matam oi. Masidasu masana ngakjaba aphapata khanghaudrabadi wathok laigalli. Anisubada kamagi apamba lana lauba. Inkhalakpa angang ayamba miyoi surakpagi masada anauba hakchang kayat singi kalaba ithil leiba matamni. Yamna thamoy sokalli. Pukningda yaudaba ngamdaba leitabana wakhalna sagattaba amatta yaude. Matamsida haksangi sense organ pumbagi aphapata khangnade. Masigi amangba lamchatta sajatta ahongba leitaba sunate. Nupi machana phau thagi khongkap lakpada masida punsi suppa khurau thangduna thabak inkhang tawbada ayat apan phanggatawbuida ningba nungaitabana masabu hanthana khanjai. Luribadi Bharat kumba lamdadi mama mapasu ojasu anganga bagi sangsi wangbanina sex education gi awatpa yamna lay. Adubu haujikti yamna saukhatlabanina masiga mari leinaba information lausing makhal kayagi source leirabanina khanghan uhanba changi. Masigi matangda schoolsu schoolni mama mapagi yamna chawba thodang lei haibasi kaubiroidabani. Thuna khangningba amasung handokpa. Inkhalakpa angang ayamba angangna mapung maray phaba miyoygi langdainina hiram khudingda sanabada saruk yasinduna adjustment tawba haigande. Masina mi ama oibagi magun semgalakpada akaiba pidaba nate. Asigumba matamsidi schoolbu oiro yumbu oiro makhoygi ningtamna phongdokningba pomba phongdokhangadabani. Masidani tongan ba hiram kayagi co-curricular subjecta mai onsinbada kanagadaba. Haksangi saruk kayat lakna thiba. Inkhalakpa angang ayamba masagi maru oiba kayatki values khangdabana lakthaningba lehalli amasung phattaba sijinnai. Masina maram oiduna haksangda khan kaiba thokhalli. Pukningda haksangi oiba apamba pumba pangya yadaba nate. Aphapata yengbagi khaldu yamna kaiba matam oi. Maram asina sana khona hanba jagoi isai tamhanba miyamgi thabak inkhang yauhanba adumba phai. Matang asidadi practical yauba basic school gi matam yamna chanai. Mathangda lobirasi angam tanabagi thodau chenba. Inkhalakpa pumba angang natrabani. Yumda schoolda makhoibu inkhalakpa naha ama oina khangbiba yabiba changi. Masita natana responsibility fix tawbigadabani natrabadi waraugalli. Madugi angam tanbana yumgi mama mapa schoolda ojaga muknaba adum changi. Makhoina thajarabadi haiba yamna illi thajadrabadi ingande singnagalli. Adubu yum amasung ayamba schoolna yamna laina lauduna wafam masi thawa sagande. Adunani makhoina mama mapa amasung ozagi mathakta singnabagi thabak kaya matam sangna sathariba. Maram asina yumdabu oiro schooldabu oiro thabak macha kaya makhoina pura sinaduna
ꯊꯕꯛ ꯇꯧꯍꯟꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯃꯁꯤꯃꯛꯁꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯗ ꯊꯑꯣꯏꯅ ꯇꯧꯐꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯈꯟꯕꯤꯌꯨ ꯍꯦꯟꯅ ꯃꯪꯗ꯭ꯔꯪ ꯇꯧꯕ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯌꯥꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯪꯗ꯭ꯔꯪ ꯇꯧꯕꯁꯤ ꯍꯧꯅꯁꯥꯅꯤ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯚꯂꯞꯃꯦꯟꯇꯗ ꯁꯣꯛꯍꯜꯂꯤ ꯃꯔꯝ ꯑꯃꯔꯣꯝꯗ ꯑꯁꯨꯝꯅ ꯃꯪꯗ꯭ꯔꯪ ꯁꯥꯟꯅꯕ ꯑꯉꯥꯡꯁꯤ ꯂꯝꯕꯤ ꯆꯨꯝꯅ ꯄꯨꯔꯕꯗꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯋꯥꯡꯏ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯑꯣꯖꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯇꯧꯕꯤꯒꯗꯕ ꯑꯍꯥꯟꯕꯗ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯆꯥꯡ ꯆꯥꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯁꯤꯡꯅ ꯃꯈꯥꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯤꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯒꯦꯝ ꯁꯤꯟꯅꯕꯤꯕ ꯑꯅꯤꯁꯨꯕꯗ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯍꯛꯁꯦꯜꯒꯤ ꯃꯔꯝꯗ ꯂꯧꯁꯤꯡ ꯀꯌꯥ ꯄꯤꯅꯕ ꯍꯣꯠꯅꯕꯤꯕ ꯑꯍꯨꯝꯁꯨꯕꯗ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯁꯤꯟꯂꯥꯡꯕꯤꯕ ꯌꯨꯝꯗ ꯏꯪꯈꯣꯜ ꯁꯝꯕꯜ ꯀꯩꯊꯦꯜ ꯂꯩꯔꯕꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯨꯍꯟꯕꯁꯨ ꯌꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯒꯠꯍꯟꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤꯕ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯒꯠꯅꯕ ꯃꯈꯥꯒꯤ ꯑꯁꯤ ꯌꯦꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯒꯠꯍꯟꯕꯗꯤ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯉꯝꯕ ꯃꯇꯤꯛꯀꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯕ ꯉꯝꯕꯒꯤ ꯊꯥꯛꯇ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯃꯈꯣꯏꯗ ꯑꯥꯔꯠꯁ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯑꯅꯤꯃꯛ ꯇꯝꯕꯤꯒꯗꯕꯅꯤ ꯐꯖꯕ ꯃꯐꯝꯗ ꯂꯝ ꯀꯣꯏꯕ ꯁꯤꯟꯂꯥꯡꯕꯤꯒꯗꯕꯅꯤ ꯑꯌꯥꯝꯕ ꯁꯕꯖꯦꯛ ꯇꯥꯛꯄꯤꯕꯗ ꯑꯅꯧꯕ ꯃꯦꯊꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯃꯥꯟꯅꯗꯕꯅ ꯃꯥꯅ ꯄꯥꯝꯕ ꯁꯕꯖꯦꯛꯁꯤꯡ ꯂꯧꯍꯟꯕꯤꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯅ ꯊꯤꯟꯊꯗꯅ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯂꯧꯅꯤꯡꯕ ꯄꯣꯛꯇꯗꯅ ꯍꯪꯂꯛꯇꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯃꯈꯣꯏꯅ ꯃꯔꯝ ꯆꯥꯅ ꯇꯧꯅꯤꯡꯕ ꯑꯃ ꯂꯩꯕꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯆꯥꯗ ꯆꯥ ꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯇꯧꯍꯟꯕꯤꯒꯗꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯒꯠꯍꯟꯅꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏꯅ ꯄꯤꯔꯝꯕ ꯀꯣꯇꯦꯁꯟ ꯀꯌꯥ ꯄꯥꯛꯊꯣꯛ ꯁꯟꯗꯣꯛꯂꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯇꯥꯡ ꯆꯥꯅ ꯄꯨꯛꯅꯤꯡ ꯂꯥꯡꯕ ꯐꯥꯊꯕ ꯋꯥꯡꯈꯠꯍꯟꯕ ꯃꯈꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯍꯟꯊꯅꯕ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ ꯂꯩꯒꯗꯕ ꯑꯃꯁꯨꯡ ꯂꯩꯕꯗꯨ ꯍꯟꯊꯍꯟꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯦꯛꯈꯠꯅꯕ ꯇꯧꯕꯤꯕ ꯀ꯭ꯂꯥꯁꯔꯨꯝ ꯅꯥꯜꯍꯟꯕ ꯐꯝꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡꯒꯤ ꯃꯤꯠꯌꯦꯡꯗ ꯍꯩ ꯂꯩ ꯑꯁꯪ ꯑꯃꯥꯜ ꯎꯍꯟꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯔꯨꯕ ꯄꯨꯝꯅꯃꯛ ꯇꯧꯕꯤꯒꯗꯕꯅꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯨ ꯌꯦꯡꯂꯒ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯗꯨ ꯈꯪꯕꯤꯕ ꯆꯪꯏ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯗꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯁꯤꯡꯅ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯀꯥꯝꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯡꯕ ꯌꯥꯕ ꯄꯨꯝꯕꯁꯤ ꯇꯥꯛꯄꯤꯕ ꯃꯊꯧ ꯇꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯈꯪꯖꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯂꯛꯇ ꯂꯩꯕꯒꯤ ꯂꯧꯁꯤꯡ ꯆꯥꯅꯕ ꯃꯑꯣꯡ ꯇꯥꯅ ꯍꯥꯞꯄꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯃꯤꯌꯥꯝ ꯃꯔꯛꯇꯅꯤ ꯃꯤ ꯑꯃꯒꯁꯨ ꯁꯦꯟ ꯊꯨꯝꯒꯤ ꯊꯥꯛ ꯂꯩꯉꯥꯛꯀꯤ ꯂꯧꯁꯤꯡꯒꯤ ꯊꯥꯛ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯂꯣꯟꯆꯠ ꯈꯪꯕꯒꯤ ꯊꯥꯛ ꯃꯥꯟꯅꯗꯦ ꯂꯣꯏꯅꯅ ꯍꯤꯡꯕꯒꯤ ꯊꯥꯛꯁꯨ ꯑꯅꯦꯝ ꯑꯋꯥꯡ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯗ ꯇꯤꯟꯅꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯇꯤꯟꯅꯔꯛꯀꯅꯤ ꯃꯁꯤ ꯉꯝꯅꯕ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯍꯥꯞꯄꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯈꯥꯗ ꯋꯥꯐꯝ ꯈꯔ ꯃꯔꯨ ꯑꯣꯏꯅ ꯑꯣꯖꯥꯅ ꯇꯧꯕꯤꯒꯗꯕ ꯄꯤꯖꯔꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯟꯅꯕꯒꯤ ꯂꯧꯁꯤꯡ ꯂꯩꯍꯟꯕ ꯃꯁꯤꯒꯤꯗꯃꯛꯇ ꯒ꯭ꯔꯨꯞ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯕ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯈꯪꯂꯛꯀꯅꯤ ꯑꯃꯁꯨꯡ ꯐꯒꯠꯂꯛꯀꯅꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯈꯟꯊꯔꯒ ꯃꯤꯌꯥꯝꯂꯛꯇ ꯊꯕꯛ ꯇꯧꯕ ꯃꯥꯅ ꯄꯥꯝꯕꯗꯨ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯩꯒꯤ ꯑꯄꯥꯝꯕꯁꯨ
ताबा हैनबगी मचत याउनबा होनबिगदबनी मसिना अंगांगदुगी ओइबा फिलोसॉफी सागतपदा याउरबदी डेमोक्रेटिक एटमॉस्फेयर दा लैबा ओइगली अहुम सुबसिदा कोठारी कमीशनना हाइखिबा इनखलकपा अंगांगसिंगदा सोशल अमसुंग स्पिरिचुअल गी लौसिंग लेहनगदबनी हाइबा इंस्ट्रक्शन लुमना लौबा मथौ तारी मरम असिना इनखलकलिबा अंगांगसिंगदा मरम साबा लौसिंग लंबीगी वाफमदी पनबा याय अदुबु लाइनिंग लंबी अमत्तदा बायस लेबिरोइदबनी इनखलकपा अंगांगसिंगना मसा मसाना खंजबा पुकनिंग वाखलगा मरी लेनबदुदा सादसा थादोकलगा थंबा यारोय अरोइबदा थमजनिंगलिबदी अफबा हक्सांगदा अफबा पुकनिंग वाखल लेबा हाइबसे ख्वाइदगी तौफम थोकपा अमनी हक्सांग फत्रबदी पुकनिंग वाखल सु नुंगाइते अनिसी यामना मरी लेनबनिना महैरोय मसानसु साबा थकबा तुम्बा एक्सरसाइज तौबा कारोइदबनी मसिगी फ्री टाइम ममा मपासु पिबिगदबनी स्कूल एडमिनिस्ट्रेशन अमसुंग मसिगी मरु ओइबा फना यामना अफबा लाइरिक मताक अफबा ओजा ओइरबसु स्कूल कॉलेज अमसुंग यूनिवर्सिटी दा अफबा लाइरिक मतम लैबा ngamde एडमिनिस्ट्रेशन हाइबसी हक्सांग दा हाइरगा हार्ट कुंबनी अतै कयात खुदिमक ई सांग मानना पीबगुम अवाट पलैतना चप मानना वैल्यू पीबा एडमिनिस्ट्रेशन ओइगदबनी क्लासरूम सानबुंग लैब थौरम कया वाथोक लांथोक पुमनमक असिगी मथक्ता थौसल तंबगी पांदम फंगनबा होटनबदा एडमिनिस्ट्रेशन गी अचौबा थौदांग लैगदबनी वाफम सिगा मरी लैनना येंबा याबदा पांदम स्कूल एडमिनिस्ट्रेशन पर्पस लैबगी मरम मसिगी दमक्ता लैरिबा मचन अदुदगी स्कूल कैंपस स्कूल बिल्डिंग हेडमास्टर अमसुंग मागी स्टाफ स्कूल रेकॉर्ड नचिंबा नैनगदबनी मसिगी मथक्ता अतोप्पा यामना लैरी अदुसु एजुकेशन गी लाइरिक नत्तबनिना सुपनतगी अंगांगी ममा मपाना चौराकपा एजुकेशन गी मरमदा खंगनबा थमजबना कुप्थजररोय स्कूल एडमिनिस्ट्रेशन गा महै तंबगी पांदमगा अनिगी मरी संगलेन खुदिंगी मनुंगदा लैंगाक तौरिबसी मसिगी पांदम अमसुंग फिदम लैगनी मधु तौरिबा स्कूल दुसु ऑर्गेनाइजेशन अमनी ऑर्गेनाइजेशन अदुगी फजबा हैसिंगबा फिदम अमसुंग पांदम फंगबा ngamgadoribani स्कूल एडमिनिस्ट्रेशन गी अमत्ता ngairaba pandamdi mahai tambagi panthungdu yongnaba hotnagani hairiba asi leibak adugi akhang ahisingna phajana puthoktuna iduna thamlaba amani masida leingaktuna democratic oibanina masiga sagonaba khunailon leingaklon amasung sanmitlon da attentive public oinaba miyam puthoknaba pandam oigani maram asina स्कूल एडमिनिस्ट्रेशन असिना पंथुंगसी फंगनबा होटनबदा मियामगी हैबिट एटीट्यूड बिलीफ इमोशन लमचत सजत की मगुन मसिमकना लेबाकसिगी हिरम खुदिंगदा दायित्व लौरक्लबा मियोय पुथोकपदु मसिना लेबाकतुगी साहौ चौखलकपा अदुदसु हिरम खुदिंगदा लाइनिंग लंबीदा नाता चटना लोनचत्ता बायस लेतबा मियाम हौगल हलकपदुनी मसिगिदमक स्कूल हाइरिबा ऑर्गेनाइजेशन असी सेम्बनी मसिना स्कूल एडमिनिस्ट्रेशन सेम्बगी पर्पसनी स्कूल एडमिनिस्ट्रेशन लेबगी मरम पर्पस मसिगी एमडी महै तंबगी पंथुंग फंगबा ngambaduni मसिना स्कूल अदुगी तौगदबा मथौ अमसुंग थबक यामना तरु तरुना पीगनी मसिना महैरोइसिंगदा पुन्ना हिंगमिनबगी लौसिंग लैबा अकोइबगी फिबम अमा सेमगनी मसिना स्कूल मेचिनरी थबक फजना तौहनगनी मेचिनरी असी थबक फजना तौनबा रूल्स अमसुंग रेगुलेशन पीगनी मसिना स्कूल की थौरम कयागा मरी लेनगनी मसिना थौरांग अमसुंग मसिबु पांगथोकलिबा थबक अदु पुनसिन्ना अमत्ता ओइना पुरकनबा मित्येंग लैगनी मसिना अरुबा थबक पुंबा लाइहनगनी पोचै अमसुंग अहेनबदा मिगी कानदबा वाहनबा हंदहनगनी खुनाइगी अफबा लंबीदा अहोंगबा पुरकनबा मसिना थिजिन हुमजिनबा लेपा लेतना तौगली
masina school amasung akoibada leiriba miyamga nakna mari thamnaba hotnagani. Akhang ahaina hairibadi masi puraknaba school administration leibani, parikhyada mak wangna phangba angang puthokpa amasung metric parikhyagi damakta khanba natte. School administration phajana taunaba masansing. Ahanbada thaurang, anisubada matik saba staff, ahumsubada matik saba yathang amasung laksanba. Marisubada param naiba mari, mangasubada achumba data khomba, taruksubada sanba thumba, taretsubada school building amasung khuchukhulai kanana siznaba, nipansubada taugadaba target leppa, mapansubada tangkak naina yengsanba amasung sangyeng tauba, tarasubada nung atekpa samba yadabagum leitaba asinasingbani. Ahanbagi school gi thaurang. Thaurang haibasi mahai tambagi administration da khwaidagi maru oiba amani, masina leizariba resource pumba phajana pochai amang ata yaudana sajinaba ngamhalli. Democratic oiba leibaktadi thaudang ayambasu democratic philosophy sida yumpham oigani. Democratic school gi thaurang makhagi machansing asida chathai madudi daita saruk yaminabagi pathap, manana yengbagi pathap, maning tamjabagi pathap, amaga mari thamnabagi pathap, achumbada yumpham oibagi pathap, lanai mioi amana tauba thabaki mamal khangba pathap, luchingba leibagi pathap, anisubada matik saba staff. School ama haibasida leiriba building dungak nate, madugi manungda yauriba thabak tauriba mioi mayam adugi makha poli, adunadi lairik takpa staff amasung lairik taktaba staff haiduna ani khaidok libasini. Khwaidagi maru oibadi makhoi mayam sing asina khanbada chumna afaba matik chaba mioi ngakta khallabada phajana leiba school oigani. Hairiba wafam asa lairik takpa amasung taktaba staff animakini. Manaba haiba pathaptuda yumpham oibanina chap manana ikai khumnaba changi. Aikhoigi mahai tampham sang ayambada ozana hena maru oina lowba staff pudi thauwa sadaba toina thegnagali. Asumna muknaba asina office room dagi taugadaba thabak kayada muknaduna delay tauba, teaching staff na pambada non teaching staff na yetpa adum thengnagani. School gi thakta phawba khara phari, college amasung university dadi muknabasi nungda chawna leiba ubigani. Masi suktaw maktawroidaba amani. Atopa wafam amana organization oina leiriba loisang khudingi authority oireba makok adugi yathang natraga order adu ani thokhalloidabani. Unity of command legadabani, masina pumnamak konsilaga control tauba lai amasung mai pai. Ahum subada matik saba yathang amasung laksanba. Bharat ki loisang ayambasi organization asi paramedical ni matonda chawraga masing yamba makhana kairaki thakum mathang wangkatpani. Khwaidagi matonda leibaduna piba yathang natraga kaman adu makha tabana loina inai, madu thabak oina pangthokpana makhoigi mathauni. Kaman adu ani suandana leibana organization adugi miyamdu laina laksanba ngammi, adubu yathang natraga kaman tauriba authority aduna madom yatpa thausal thaurang nate. Mari leinaba mikok pumba phaminnaraga sembadu thabak oina pangthoknaba kaman taubani. Matang sida luchingliba miyoidugi competence knowledge hana uba thabak puthoknaba amasung luchingbaki magul leibana makha tabana ikai khumnai. Masi leitrabadi ikai khumnadaba ui. Maram asina luchingba oibiragadi matik sagadabani. Manipurdadi school gi makok oinaba lamjen tanaba lengak ki mateng lowba adum thengnai. Masina matik chaba chadaba yengdana aigi migi khairaga school gi makok head hekta oihanba tawdaba natte. Atopa amana
makok oiriba luchingba adugi kaman tadaba thauwa sadaba makha taba ojabu oiro oja nataba staffpu oiro yamna sulei maramdi mahakki tungda mantri leiri director leiri haiduna pongba thabak tauningaga tauba tauningdraga tokpa adum thengnei